ꯑꯂꯤꯅ ꯗꯗꯥ ꯅꯨꯄꯥꯗꯨꯅ ꯍꯥꯎ ꯅꯥꯎ ꯅꯪ ꯑꯩ ꯂꯨꯍꯣꯡꯕ ꯌꯥꯎꯗꯣꯏꯅꯤꯀꯣ ꯑꯩꯗꯤ ꯅꯪ ꯌꯥꯎꯗ꯭ꯔꯗꯤ ꯂꯨꯍꯣꯡꯉꯣꯏꯗꯕꯅꯦ ꯑꯁ ꯌꯥꯎꯗꯣꯏꯅꯤ ꯀꯩꯅꯣ ꯗꯗꯥꯒꯤ ꯂꯨꯍꯣꯡꯕꯕ ꯑꯩ ꯁꯣꯏꯗꯅ ꯌꯥꯎꯗꯣꯏꯅꯦ ꯅꯨꯄꯥꯗꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯅꯥꯎ ꯑꯩꯅ ꯅꯪꯒꯤ ꯒꯤꯐ ꯑꯃꯁꯨ ꯄꯤꯗꯣꯏꯅꯦ ꯑꯂꯤ ꯅꯣꯛꯐꯦꯠ ꯇꯧꯏ ꯅꯨꯄꯥꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ ꯁꯦ ꯏꯅꯥꯝꯆꯥ ꯄꯥꯏꯍꯜꯂꯛꯀꯦꯁꯦ ꯐꯣꯟꯗꯨ ꯂꯩꯃꯗ ꯄꯤꯔꯛꯏ ꯑꯂꯤꯅ ꯃꯥ ꯍꯌꯦꯡ ꯂꯧꯕ ꯂꯥꯛꯑꯣ ꯂꯩꯃꯅ ꯅꯣꯏ ꯕꯕꯥꯅ ꯍꯌꯦꯡ ꯂꯧꯕ ꯂꯥꯛꯀꯅꯤ ꯐꯣꯟꯗꯣ ꯅꯣꯏ ꯁꯔꯗ ꯑꯝꯇ ꯄꯥꯏꯍꯜꯂꯨꯁꯦ ꯃꯃꯥ ꯍꯥꯏꯒꯦ ꯑꯂꯤ ꯐꯣꯟ ꯑꯗꯨ ꯄꯨꯗꯨꯅ ꯄ꯭ꯔꯤꯟꯁꯤꯄꯥꯜꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯃꯦ ꯑꯥꯏ ꯀꯝ ꯏꯟ ꯁꯔ ꯑꯣ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯁꯔ ꯑꯩꯈꯣꯏ ꯃꯥꯅ ꯑꯝꯇ ꯄꯥꯏꯕꯤꯔꯛꯑꯣꯌꯦ ꯍꯣꯏ ꯍꯣꯏ ꯁꯔ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯅꯪꯕꯨ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯣꯏꯔꯕꯣ ꯂꯣꯏꯔꯦ ꯁꯔ ꯐꯔꯦ ꯐꯔꯦ ꯑꯂꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈ꯭ꯔꯦ ꯂꯩꯃ ꯄ꯭ꯔꯤꯟꯁꯤꯄꯥꯜꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯍꯧꯏ ꯑꯂꯤ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ ꯃꯥꯅ ꯍꯔꯥꯎꯔꯤꯗꯨ ꯅꯣꯚꯥꯕꯨ ꯎꯔꯅꯤ ꯈꯟꯕꯒꯤꯅꯤ ꯑꯂꯤ ꯇ꯭ꯌꯨꯁꯟ ꯃꯐꯝꯗ ꯑꯃꯨꯛ ꯆꯪꯂꯛꯏ ꯑꯣꯖꯥ ꯂꯩꯔꯝꯗꯦ ꯃꯥꯒꯤ ꯐꯝꯐꯝꯗ ꯆꯪꯁꯤꯟꯗꯨꯅ ꯐꯝꯃꯤ ꯑꯃꯔꯅ ꯅꯣꯏ ꯃꯥꯅ ꯀꯩ ꯍꯥꯏꯔꯛꯏꯅꯣ ꯍꯥ ꯑꯂꯤꯅ ꯑꯁ ꯑꯩꯗꯤ ꯍꯔꯥꯎꯕꯅ ꯌꯥꯗ꯭ꯔꯦ ꯏꯁꯥꯁꯦ ꯑꯗꯣ ꯀꯩ ꯋꯥꯅꯣ ꯍꯥꯏꯌꯣꯕ ꯑꯗꯨꯕꯨꯔꯣ ꯑꯩꯈꯣꯏ ꯗꯗꯥꯒꯤ ꯂꯨꯍꯣꯡꯕ ꯀꯨꯏꯗ꯭ꯔꯦꯕ ꯑꯗꯨꯒꯤ ꯍꯌꯦꯡ ꯕꯕꯥꯅ ꯂꯧꯕ ꯂꯥꯛꯀꯅꯤ ꯑꯃꯔ ꯋꯥꯍꯩ ꯑꯗꯨꯗ ꯃꯃꯥꯏꯗꯨ ꯂꯨꯛꯊꯈ꯭ꯔꯦ ꯑꯂꯤ ꯅꯨꯡꯉꯥꯏꯔꯔꯣꯏ ꯍꯥꯏꯗꯨꯅ ꯑꯃꯔꯅ ꯑꯗꯨꯗꯤ ꯅꯪ ꯅꯣꯕꯥ ꯎꯅꯕ ꯐꯪꯂꯅꯤ ꯑꯗꯨꯒꯤꯅꯦ ꯑꯩꯅ ꯌꯥꯝ ꯍꯔꯥꯎꯔꯤꯁꯦ ꯍꯔꯥꯎꯅꯤ ꯍꯔꯥꯎꯅꯤ ꯅꯪ ꯑꯩꯅ ꯁꯤꯗ ꯏꯇꯣꯝꯇ ꯂꯩꯔꯦ ꯑꯗꯨꯒ ꯃꯣꯏꯅ ꯅꯨꯡꯉꯥꯏꯔꯤꯅꯦꯕ ꯑꯃꯔ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯨꯛꯇꯣꯛꯑꯒ ꯂꯩꯈ꯭ꯔꯦ ꯑꯂꯤꯅ ꯌꯥꯝ ꯀꯨꯏꯔꯣꯏꯌꯦ ꯍꯟꯗꯛꯇꯤ ꯅꯣꯚꯥꯒ ꯑꯗꯨꯝ ꯂꯥꯛꯑꯗꯕꯅꯦ ꯑꯁꯦꯡꯒꯤꯅꯤꯀꯣ ꯍꯣꯏꯕ ꯇꯟꯖꯥ ꯑꯗꯨꯗ ꯑꯣꯖꯥꯁꯨ ꯆꯪꯂꯛꯏ ꯑꯂꯤꯅ ꯑꯣꯖꯥ ꯂꯥꯛꯑꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯇ꯭ꯌꯨꯁꯟ ꯑꯗꯨ ꯑꯃꯨꯛ ꯇꯧꯕ ꯍꯧꯏ ꯑꯃꯔ ꯑꯂꯤ ꯑꯃꯗꯤ ꯅꯣꯚꯥ ꯃꯈꯣꯏ ꯑꯍꯨꯝ ꯀ꯭ꯂꯥꯁ 4ꯗꯒꯤ ꯂꯣꯏꯅꯔꯛꯄ ꯇꯤꯟꯅꯔꯛꯄꯅ ꯎꯅꯗꯕꯗ ꯑꯃꯅ ꯑꯃꯕꯨ ꯀꯣꯏꯊꯤ ꯊꯤꯅꯩ ꯑꯗꯨꯒꯤꯅꯤ ꯑꯃꯔ ꯃꯈꯣꯏꯅ ꯂꯩꯇꯕꯗ ꯅꯨꯡꯉꯥꯏꯖꯗ꯭ꯔꯤꯕ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯑꯂꯤ ꯇꯨꯝꯅꯕ ꯇꯧꯔꯤ ꯃꯥꯒꯤ ꯕꯦꯠꯇꯨ ꯁꯦꯝꯃꯤ ꯑꯗꯨꯒ ꯀꯥꯈꯠꯂꯤ ꯑꯃꯔꯁꯨ ꯃꯥꯒꯤ ꯕꯦꯠ ꯁꯦꯝꯗꯨꯅ ꯇꯨꯝꯊꯈ꯭ꯔꯦ ꯁꯣꯝꯗꯗꯤ ꯑꯂꯤ ꯇꯨꯝꯃꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯅꯣꯚꯥꯕꯨ ꯃꯤꯠꯃꯥꯡꯗ ꯎꯔꯛꯏ ꯎꯔꯤꯕ ꯁꯛꯇꯝꯗꯨꯅ ꯀꯅꯥꯒꯨꯝꯕ ꯑꯃ ꯉꯥꯏꯕꯒꯨꯝ ꯇꯧꯏ ꯑꯂꯤ ꯅꯣꯛꯐꯦꯠ ꯇꯧꯏ ꯑꯗꯨꯒ ꯇꯨꯃꯤꯟꯅ ꯍꯥꯏꯖꯩ ꯊꯣꯏ ꯑꯩꯕꯨ ꯉꯥꯏꯔꯤꯔꯣ ꯎꯔꯤꯕ ꯁꯛꯇꯝꯗꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯑꯂꯤꯗ ꯌꯦꯡꯂꯝꯃꯤ ꯑꯗꯨꯒ ꯃꯥꯡꯈ꯭ꯔꯦ ꯑꯂꯤ ꯍꯧꯖꯤꯛꯇꯗ ꯒ꯭ꯌꯥꯟ ꯂꯥꯛꯏ ꯃꯥꯒꯤ ꯋꯥꯈꯜꯅꯤ ꯍꯥꯏꯕ ꯍꯧꯖꯤꯛꯇꯗ ꯈꯪꯂꯛꯏ ꯑꯁ ꯑꯩꯗꯤꯕ ꯇꯨꯝꯃꯒꯦ ꯍꯌꯦꯡ ꯌꯨꯝ ꯌꯧꯕꯒ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯒꯦ ꯑꯂꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯇꯨꯝꯊꯈ꯭ꯔꯦ ꯁꯣꯝꯗꯅ ꯅꯣꯚꯥ ꯇꯨꯝꯕ ꯌꯥꯗ꯭ꯔꯗꯨꯅ ꯍꯧꯒꯠꯂꯛꯏ ꯋꯥꯜꯗ ꯊꯦꯠꯂꯤꯕ ꯒꯥꯔꯤ ꯑꯗꯨ ꯌꯦꯡꯉꯤ 11:30 ꯇꯥꯔꯦꯅ ꯅꯣꯚꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯡꯒꯣꯜꯂꯣꯝꯗ ꯊꯣꯛꯂꯛꯏ ꯑꯇꯤꯌꯥꯗ ꯊꯣꯛꯂꯤꯕ ꯊꯥꯖꯃꯥꯕꯨ ꯄꯦꯟꯅ ꯌꯦꯡꯖꯔꯛꯏ ꯉꯁꯤꯗꯤ ꯊꯥꯖꯃꯥꯁꯨ ꯃꯉꯥꯜ ꯐꯅ ꯉꯥꯜꯂꯔꯦ ꯁꯤꯜꯂꯛꯏ ꯃꯥꯂꯪꯁꯨ ꯇꯥꯟꯊꯥ ꯌꯩꯅ ꯁꯤꯟꯊꯔꯛꯂꯤ ꯅꯣꯡꯂꯩꯒꯨꯝ ꯂꯦꯞꯄ ꯂꯩꯇ ꯅꯣꯚꯥꯒꯤ ꯃꯤꯠꯂꯨꯗꯒꯤ ꯊꯥꯖ ꯅꯪꯗꯤ ꯑꯩꯒꯤ ꯑꯋꯥꯠꯄꯁꯤ ꯈꯪꯂꯝꯃꯣꯏꯀꯣ ꯃꯇꯝ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯃꯥꯗꯨꯕꯨ ꯉꯥꯏꯖꯈꯤꯕꯅꯦ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯈꯪꯂꯛꯄ ꯃꯤꯀꯨꯞꯇ ꯈꯥꯏꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯇꯥꯏꯕꯪ ꯁꯦꯝꯕꯤꯔꯤꯕ ꯃꯄꯨ ꯑꯩꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯑꯁꯨꯝꯅ ꯋꯥꯍꯟꯈꯤꯒꯦ ꯍꯥꯏꯅꯣ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯍꯥꯏꯕꯁꯤ ꯐꯥꯎꯕ ꯏꯅꯤꯡꯇꯝꯅ ꯍꯥꯏꯖꯕ ꯉꯝꯖꯗꯦ ꯗꯗꯥ ꯅꯪꯕꯨ ꯅꯨꯡꯁꯤꯔꯨꯕꯅ ꯑꯩꯅ ꯋꯥꯖꯕꯅꯤ ꯑꯩꯅ ꯀꯞꯆꯕꯅꯤ ꯄꯨꯝꯅꯃꯛ ꯑꯩꯅ ꯑꯣꯏꯍꯟꯕꯅꯤ ꯑꯩꯅ ꯊꯣꯛꯍꯟꯕꯅꯤ ꯅꯪ ꯑꯩ ꯊꯦꯡꯅꯔꯝꯗ꯭ꯔꯕꯗꯤ ꯉꯁꯤ ꯋꯥꯔꯤꯁꯦ ꯑꯣꯏꯔꯝꯂꯣꯏꯀꯣ ꯅꯣꯚꯥ ꯍꯦꯛ ꯇꯧꯗꯨꯅ ꯀꯞꯂꯛꯏ ꯏꯃꯨꯡꯒꯤ ꯃꯤ ꯇꯥꯈꯤꯗ꯭ꯔꯥ ꯍꯥꯏꯅꯁꯨ ꯄꯥꯈꯠꯂꯤ ꯇꯨꯝꯊꯈꯤꯕꯗ ꯉꯥꯏꯔꯤꯕꯅ ꯇꯥꯗ꯭ꯔꯦ ꯅꯣꯚꯥ ꯇꯥꯔꯛꯂꯤꯕ ꯄꯤꯔꯥꯡꯗꯨ ꯃꯈꯨꯠꯇꯨꯅ ꯁꯠ ꯇꯩꯊꯣꯛꯏ ꯑꯗꯨꯒ ꯄꯨꯝꯅꯃꯛ ꯑꯗꯨ ꯈꯪꯖꯤꯟꯗꯨꯅ ꯑꯩ ꯈꯥꯡꯕ ꯋꯥꯗꯦ ꯅꯪꯒꯤ ꯋꯥꯈꯜ ꯈꯟꯕ ꯌꯥꯗꯦ ꯃꯤꯒꯤ ꯑꯣꯏꯈ꯭ꯔꯦ ꯑꯩꯒꯤꯅꯤ ꯍꯥꯏꯕꯗ ꯄꯣꯠꯁꯛ ꯑꯃ ꯐꯥꯎꯕ ꯂꯩꯇ꯭ꯔꯦ ꯃꯥꯡꯈ꯭ꯔꯦ ꯏꯐꯝꯗꯒꯤ ꯅꯪꯒꯤ ꯅꯨꯡꯁꯤꯕꯁꯨ 이것이는 망했게 두가이제게 담을 수 있사나 멋졌다나 아이나 다닥크라바 이바니게 기시네
ꯑꯃꯨꯛ ꯍꯟꯅ ꯀꯤꯁꯤꯟꯕ ꯌꯥꯔꯔꯣꯏꯗꯕ ꯃꯑꯣꯡꯗ ꯆꯥꯛꯍꯟꯈ꯭ꯔꯒꯦ ꯅꯪꯒꯤ ꯑꯩꯅ ꯊꯋꯥꯏ ꯇꯥꯅ ꯏꯖꯕ ꯅꯪꯒꯤ ꯗꯥꯏꯔꯤꯁꯨ ꯆꯠꯈ꯭ꯔꯣ ꯍꯟꯅ ꯌꯦꯡꯂꯝꯂꯅꯨ ꯅꯨꯡꯁꯤꯕ ꯁꯥꯕ ꯅꯪꯒꯤꯅ ꯇꯧꯗꯨꯅ ꯑꯩꯅ ꯍꯟꯖꯤꯟ ꯋꯥꯍꯜꯂꯦ ꯁꯤꯊꯔꯛꯀꯅꯣ ꯌꯥꯗꯦ ꯄꯤꯔꯥꯡꯁꯤꯁꯨ ꯈꯥꯝꯂꯔꯣꯏ ꯃꯥꯁꯨ ꯃꯅꯤꯡ ꯇꯝꯖꯔꯁꯅꯨ ꯇꯩꯊꯣꯛꯂꯨꯕꯁꯨ ꯇꯧꯔꯔꯣꯏ ꯈꯨꯠꯁꯤꯅ ꯈꯪꯍꯧꯗꯅ ꯍꯨꯝꯂꯛꯂꯤꯕ ꯃꯥꯂꯪꯕ ꯃꯥꯒꯤ ꯁꯥꯍꯨꯝꯗ ꯀꯔꯣꯝꯗꯒꯤꯅꯣ ꯐꯥꯎꯔꯛꯂꯤꯕ ꯋꯥꯈꯜꯅꯣ ꯆꯠꯈ꯭ꯔꯕ ꯃꯥꯗꯤ ꯆꯠꯈ꯭ꯔꯁꯅꯨ ꯑꯗꯨꯕꯨ ꯑꯩꯒꯤ ꯊꯃꯣꯏꯁꯤꯗ ꯅꯧꯅ ꯃꯌꯣꯟ ꯆꯣꯡꯂꯛꯂꯤꯕ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯤꯃꯗꯤ ꯊꯃꯣꯏꯗꯒꯤ ꯁꯦꯠꯇꯨꯅ ꯄꯨꯕꯤꯈꯤꯅꯨ ꯑꯁꯤꯃꯇꯪꯗꯤ ꯑꯌꯥꯕ ꯄꯤꯕꯤꯌꯨ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯅꯣꯚꯥ ꯑꯍꯤꯡ ꯇꯨꯝꯗꯕꯅ ꯄꯨꯡ 7 ꯇꯥꯔꯦ ꯍꯧꯒꯠꯇ꯭ꯔꯤ ꯀꯣꯜ ꯑꯃ ꯂꯥꯛꯏ ꯅꯣꯚꯥ ꯃꯤꯠ ꯇꯤꯄꯥꯡꯗ ꯃꯣꯟ ꯃꯈꯥꯗꯒꯤ ꯐꯣꯟꯗꯨ ꯂꯧꯊꯣꯔꯛꯏ ꯑꯗꯨꯒ ꯃꯤꯠ ꯑꯗꯨꯝ ꯎꯏꯁꯤꯟꯗꯨꯅ ꯀꯣꯜꯗꯨ ꯄꯥꯏꯈꯠꯂꯤ ꯍꯜꯂꯣ ꯊꯣꯏ ꯑꯩꯅꯦ ꯅꯣꯚꯥ ꯍꯥꯏꯔꯛꯂꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯃꯤꯠꯀ ꯀꯪꯁꯤꯡ ꯁꯤꯡꯉꯤ ꯐꯣꯟ ꯑꯗꯨꯗ ꯁꯠ ꯌꯦꯡꯉꯤ ꯑꯂꯤꯒꯤ ꯀꯣꯜ ꯑꯣꯏꯔꯝꯕꯗꯨꯗ ꯌꯥꯝ ꯍꯔꯥꯎꯅ ꯗꯥ ꯍꯜꯂꯣ ꯊꯣꯏ ꯍꯧꯒꯠꯇ꯭ꯔꯤꯕꯣ ꯉꯔꯥꯡ ꯑꯍꯤꯡꯗꯣ ꯇꯨꯝꯗꯕ ꯑꯗꯨꯒꯤꯅꯦ ꯍꯧꯖꯤꯛꯄꯨꯗꯤ ꯍꯧꯒꯠꯂꯒꯦꯗ ꯑꯩꯅ ꯐꯣꯟ ꯇꯧꯁꯤꯜꯂꯛꯄꯩ ꯑꯣꯏꯔꯝꯅꯤꯅꯦ ꯑꯗꯣ ꯑꯃꯨꯛ ꯊꯣꯛꯂꯛꯏꯔꯣ ꯁꯥꯔꯅ ꯂꯩꯕ ꯌꯥꯔꯣꯏ ꯍꯥꯏꯔꯣ ꯅꯠꯇ꯭ꯔꯒ ꯃꯤꯒ ꯐꯨꯅꯔꯨꯔꯕ꯭ꯔꯣ ꯅꯠꯇꯦꯕ ꯅꯪꯁꯤꯗꯤ ꯄꯪꯄꯥꯗ ꯄꯥꯈꯠꯂꯦ ꯑꯩ ꯃꯤ ꯈꯠꯅꯗꯦꯕ ꯑꯗꯨꯒ ꯀꯩꯒꯤ ꯊꯣꯛꯂꯛꯏꯕ ꯀꯩꯒꯤꯅꯣꯕ ꯑꯩꯁꯦ ꯌꯥꯝ ꯂꯥꯛꯍꯟꯅꯤꯡꯗꯕꯩ ꯋꯥꯔꯣ ꯅꯪꯁꯦ ꯑꯩ ꯅꯠꯇꯕ ꯑꯃ ꯂꯩꯔꯕꯣ ꯍꯥꯏꯁꯦ ꯇꯥꯏꯟꯗꯦꯀꯣ ꯑꯩꯕꯨ ꯀꯅꯥꯅ ꯀꯣꯏꯕꯤꯅꯤꯒꯦ ꯀꯣꯏꯗꯣꯏꯒꯤ ꯅꯠꯇ꯭ꯔꯣ ꯁ꯭ꯀꯨꯜꯗ ꯊꯣꯛꯈ꯭ꯔꯤ ꯍꯥꯏ ꯃꯌꯥꯝꯗꯣ ꯅꯣꯚꯥ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯑꯂꯤꯅ ꯁꯤ ꯋꯥꯁꯦ ꯇꯣꯛꯑꯁꯤꯗ ꯑꯩꯈꯣꯏ ꯗꯗꯥ ꯑꯃꯒꯤ ꯂꯨꯍꯣꯡꯕ ꯌꯥꯎꯕ ꯂꯥꯛꯄꯅꯦ ꯑꯗꯣ ꯍꯣꯔꯦꯟ ꯉꯥꯛꯇꯪ ꯀꯣꯏꯔꯨꯁꯤꯗꯅ ꯅꯁꯥꯁꯨ ꯐ꯭ꯔꯦꯁ ꯑꯣꯏꯅꯕ ꯍꯣꯏ ꯑꯗꯣ ꯏꯇꯣꯝꯇ ꯂꯥꯛꯄ ꯌꯥꯔꯣꯏꯌꯦ ꯑꯗꯣ ꯑꯩ ꯇꯥꯡꯕꯣꯏ ꯍꯣꯏꯒ ꯂꯥꯛꯀꯦ ꯍꯣꯏ ꯑꯗꯣ ꯑꯩ ꯏꯁꯥꯝꯇ ꯁꯦꯡꯗꯣꯛꯎꯈꯤꯒꯦ ꯑꯗꯨꯒ ꯇꯧꯔꯛꯀꯦ ꯑꯗꯨꯏꯗꯤ ꯑꯩ ꯍꯣꯔꯦꯟ ꯅꯣꯏꯗ ꯂꯥꯛꯑꯝꯗꯥꯏꯗꯅꯦ ꯑꯩ ꯐꯣꯟꯗꯣ ꯇꯧꯔꯛꯑꯒꯦ ꯄꯨꯡ 12 ꯑꯗꯨꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯣꯀꯣ ꯑꯩ ꯑꯗꯨꯗ ꯑꯣꯏꯅ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯒ ꯂꯥꯛꯑꯒꯦ ꯍꯣꯏ ꯗꯗꯥ ꯑꯗꯨꯗꯤ ꯊꯝꯃꯒꯦ ꯍꯣꯏ ꯕꯥꯏ ꯂꯚ ꯌꯨ ꯇꯨ ꯑꯅꯤꯗꯨ ꯐꯣꯟ ꯊꯝꯅꯔꯦ ꯅꯣꯚꯥ ꯃꯁꯥ ꯁꯦꯡꯗꯣꯛꯄ ꯆꯪꯈ꯭ꯔꯦ ꯑꯂꯤ ꯆꯥꯛꯇꯣꯛꯂꯗꯨꯅ ꯏꯔꯨꯖ ꯃꯥꯏꯊ ꯇꯧꯗꯨꯅ ꯃꯤꯔꯔ ꯃꯃꯥꯡꯗ ꯂꯦꯞꯂꯤ ꯑꯗꯨꯒ ꯃꯣꯃꯣꯟꯒꯁꯨ ꯅꯣꯛꯂꯤ ꯑꯗꯨꯒ ꯗ꯭ꯔꯦꯁꯁꯤꯡꯗꯨ ꯑꯃꯃꯝꯇ ꯊꯥꯡꯒꯠꯇꯨꯅ ꯌꯦꯡꯉꯤ ꯗ꯭ꯔꯦꯁꯇꯨ ꯄꯥꯝꯗ꯭ꯔꯗꯨꯅ ꯑꯃꯨꯛ ꯊꯝꯃꯤ ꯑꯗꯨꯒ ꯗ꯭ꯔꯦꯁ ꯑꯃꯃꯨꯛ ꯂꯧꯏ ꯑꯗꯨꯒ ꯁꯤ ꯑꯣꯏꯗꯤ ꯌꯥꯔꯦ ꯑꯂꯤ ꯅꯣꯐꯦꯠꯀꯁꯨ ꯇꯧꯖꯩ ꯑꯗꯨꯒ ꯗ꯭ꯔꯦꯁꯇꯨ ꯁꯦꯠꯆꯤꯜꯂꯤ ꯀꯌꯥꯗꯤ ꯐꯖꯔꯦ ꯀꯣꯔꯤꯌꯥꯟ ꯍꯦꯔꯣꯗꯣ ꯃꯥꯜꯂꯤ ꯕꯣꯜꯄꯥꯜ ꯕ꯭ꯂꯨ ꯀꯂꯔꯒꯤ ꯄꯨꯜ ꯑꯣꯚꯔ ꯑꯃ ꯂꯤꯠꯂꯤ ꯑꯗꯨꯒ ꯕ꯭ꯂꯦꯛ ꯖꯤꯟꯁ ꯑꯃ ꯁꯦꯠꯂꯤ ꯃꯥꯒꯤ ꯀꯨꯆꯨꯒ ꯀꯌꯥꯗꯤ ꯆꯥꯟꯅꯔꯦ ꯂꯦꯝꯕꯤ ꯆꯪꯂꯛꯇꯨꯅ ꯇꯥꯃꯣ ꯀꯥꯏꯗ ꯆꯠꯇꯣꯏꯅꯣ ꯑꯂꯤ ꯃꯆꯟꯗ ꯌꯦꯡꯗꯨꯅ ꯅꯣꯐꯦꯠ ꯇꯧꯏ ꯂꯦꯝꯕꯤꯅ ꯇꯥꯃꯣ ꯅꯪꯒꯤꯁꯦ ꯇꯥꯃꯣ ꯆꯤꯆꯦ ꯅꯣꯚꯥꯒ ꯀꯣꯏ ꯆꯠꯇꯣꯏꯔꯥ ꯑꯂꯤ ꯂꯦꯝꯕꯤꯅ ꯇꯥꯃꯣ ꯆꯤꯆꯦ ꯅꯣꯚꯥ ꯍꯥꯏꯔꯛꯄꯗꯨꯗ ꯅꯣꯛꯊꯣꯔꯛꯏ ꯀꯔꯤ ꯇꯥꯃꯣ ꯆꯤꯆꯦ ꯅꯣꯚꯥ ꯍꯥꯏꯕ ꯅꯠꯇ꯭ꯔꯗꯤ ꯀꯩ ꯀꯧ ꯍꯥꯏꯅꯣ ꯃꯤꯗꯅꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯨꯀꯣ ꯃꯤꯅ ꯇꯥꯔꯒ ꯅꯨꯡꯉꯥꯏꯈꯤꯔꯣꯏꯕ ꯑꯩꯁꯨ ꯈꯪꯉꯤ ꯀꯩꯅꯣ ꯑꯗꯣ ꯃꯃꯥꯗ ꯀꯣꯏꯕ ꯆꯠꯈꯤ ꯍꯥꯏꯌꯨꯀꯣ ꯍꯣꯏ ꯑꯗꯣ ꯗꯗꯥ ꯍꯣꯏꯗ ꯍꯥꯟꯅ ꯆꯠꯂꯨꯗꯣꯏ ꯅꯠꯇ꯭ꯔꯣ ꯗꯗꯥ ꯍꯣꯏꯗ ꯍꯥꯟꯅ ꯆꯪꯉꯨꯔꯅꯤ ꯑꯗꯨꯒ ꯆꯠꯇꯣꯏꯅꯦ ꯑꯂꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯃꯅꯤ ꯕꯦꯒꯇꯨ ꯍꯥꯞꯆꯤꯜꯂꯤ ꯑꯗꯨꯒ ꯈꯨꯗꯥꯡ ꯘꯥꯔꯤ ꯑꯗꯨ ꯑꯃꯨꯛ ꯃꯈꯨꯠꯇ ꯁꯤꯖꯤꯜꯂꯤ ꯑꯗꯨꯒ ꯇꯥꯃꯣ ꯆꯠꯂꯒꯦꯀꯣ ꯍꯣꯏ ꯍꯣꯔꯦꯟ ꯃꯃꯥꯗ ꯍꯥꯏꯕ ꯀꯥꯎꯅꯤꯀꯣ ꯑꯍꯣꯏ ꯍꯥꯏꯒꯦꯕ ꯑꯂꯤ ꯒꯥꯔꯤ ꯑꯗꯨ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯦ ꯂꯦꯝꯕꯤ ꯃꯕꯨꯡꯅ ꯆꯠꯈꯤꯕꯗꯨ ꯌꯦꯡꯉꯤ ꯑꯗꯨꯒ ꯃꯥꯁꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯁꯣꯝꯗꯅ ꯕꯣꯏꯅ ꯂꯣꯏꯔꯕꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯣꯚꯥꯗ ꯌꯦꯡꯊꯣꯔꯛꯏ ꯈꯨꯐꯖꯁꯦ ꯑꯩ ꯑꯣꯏꯅ ꯉꯥꯎꯔꯦꯕꯨ ꯌꯥꯔꯦꯍꯦ ꯄꯨꯡꯉꯥꯏ ꯍꯥꯏꯖꯤꯜꯂꯅꯨ ꯍꯥꯏꯖꯤꯟꯕ ꯅꯠꯇꯤꯌꯦ ꯑꯁꯦꯡꯒꯤꯅꯦ ꯌꯥꯝ ꯐꯖꯩꯌꯦ ꯑꯁꯦꯡꯒꯤ ꯅꯣꯚꯥ ꯅꯣꯐꯦꯠ ꯇꯧꯏ ꯑꯗꯨꯒ ꯕꯣꯏꯅ ꯁꯤꯗꯕꯨ ꯀꯅꯥꯅ ꯉꯥꯎꯔꯣꯏꯗꯣꯏꯅꯣ ꯌꯥꯔꯦꯍꯦ
Nova ngasidi haningai leitana fajare ngoro ngauba kuchu aduda ball ball blue gi short ama setli aduga blush pink machugi jumper adu litli boyna noi amadu dila chujala pungdi baro tare khangdi la amdai da call tawra ke habani o ado ngahal layraga call tawsilo hoi Ali gari thauduna mokhoi gi dada hoi dala e Alina dada nupa aduna na nang la ba dada ai koi ba ta chaluge aduga mu changake hoi ahal aduna dada nang la bo au ba so dada aduri ai chalage ko hoi nang gai ga sara de wari yang lei ko au ahal aduna ngai khone he nang bu ma chau bi un har roi tro ba chau ai mu la toi ne ali thokre ahal aduna ibunga maning da poche khara watli habdo nang am ting sulu jo ai babo nupa adu maning lom da chang khre ahal adu so thaba khara yin sin ba chang da e boina phone tor tri tok silo pungse yadriba ai nova ali da phone tor e ali gari mana ta lepi phone lak libadu lokthok tu na yengi aduga pai khatli thoi law triboda punga mata do re laage dada hoi da changam bane ado noi thoga leramo hoi thame hoi phone da tham khre ali gari adu thauduna lai boina law triara lai thonga na garusla ani du tholai thonga he yawaga ali du pai slai boina yam thoi he hauji tala padangai hayak tai ne ali no fe tawi aduga law tong khalo boina nang maya da tongo novana hoi novana maya da tongi aduga boina matai da tongi alina lingba da pairo novana masidi ba asi haduna alegi lengba da pairi boy to minano ahundu gari thauduna garden amadala mafam sinba thongna nova bu pubira nova masadu kaya nungai bana tabana boy ga nova ga du yumda thinbira Alina lehora ko de Novana hoi ai horen yum yora kanda call torake haujina kai satoi ba dara hoida lohong bagi thaba khara mateng pangu ge tawne Nova no fe tawi aduga hoi adudi ai changage ko Ali no fe tawduna Nova boy ga yum lom da changkhre Ali Nova na changkhi ba mai kai du yengi Nova Ali na yengi khangla duna ma so on thorak tu na yeng la no fe tawna Ali su yengi Nova da Nova yum da changkhre Ali su Nova changkhra ba du da ma su makhoi gi dada hoi dala boy na ngai khone Ali na dada hai do kana no Nova boy gi mana ta fam la aduga moi mama do adugi mache gi macha ni hai hang sit lu hong dori ma ni adugi ni o moi dada do nang khangbra khangdi dana sungwari li bani boy na Nova gi nangal da set thai aduga is da kai na ya bakte ko Nova mu boy da thare aduga yare nang su koi ri di nai ne hin sabiya aduga na thari do kai gi do nani ye nang asi haiduna Nova mai lai tho Nova gi phone du kola mala badu ure Nova na sidi boy na kaino kedorage boy Nova gi phone da la liba kola du yengi Nova kola du pai khali aduga hello Ali makhoi gi dada hoi da la gari adu sumang da thausil la ma chobina nana nang la bro Ali gari adu machi yamada khawi aduga kumthara ma chobina nang saila haga amu hali di kai gino ma chobiya aido kaino ma karom na ba adugini yam hai singna machin ga thizili ma chobida noi dada do hojikta kana da no khangde wari sanaraga magi ka da changki bane adudi ai chamuge chamo Ali dada adugi ka da changkhre ma chobina thabak chai kholi basing du loshili Ali ka gi thungdu da kokok thai dada du phone wari sanaram duna mai du lai thora aduga na chango Ali jangla nupa du phone da onsin duna hai ngadum na hangi mafam du da thinarase asi hai duna phone da thamkre Ali na dada
kana kana wari sari duba nupa aduna kana sunate da nang hayen ai ga thaba ma chalu se kai thaba no dada aru ba thaba ni punsi gi oiba ali ngakna dada adu de yengi nupa adu sora sangba ma hondora e aduga aina hidori ba wasa nangna yarakani khale kana gumba misak amagi dama nangna le piga dabne dada ai wakhal ta bangamje aina wakhal ta hangeni nupa aduna magi phone du puthoraktuna photo ama ali de yenghali ali photo adu ubada ngakpana loire wasa matom tasu wahang kaya kaya hangjara e nupa aduna sikhambra ali yam tapna khange nang khange haba ai khange dada sidi kamaina matam amada mase aigi thawai orame asi haidana sakhen nobaga maga ge wari singdu amak payawdana lirami ali wari adu tabada mitagi pira sinthaki bakangaude sakhena ema na kapkanu se dada noba wei gona shinabiyo ai ma yawdradi tabang palasi da lerubagi kana balaitre mana du power basu ai ma budi thamai shena nu shiyada ali hik hik tawduna kablai aduga sakhengi makhong paiduna khurumlai hema na atumai da tawno nangdi aiga hepok minaba inawgum khalibane adunane aina na famda minam balaitana wari singa se liri base asi haiduna ali hogati ali kaptuna dada na ani do asi haiduna kona duna kapi ngai hagle ga thadok nei saghen pi du satai thoi aduga na hayen nova ga unagani nang suya ga dogani nova da nang yawni haiba khangan ba yade aina hairi wase munada asi haiduna ani du kari gumba khara pangthok na bagi dama ta na re saghena khangani ko dada atude mu chalage ali saghen gi ka dagi thokre aduga magi gari adu thauduna chakre saghen sunungai badi nate aduga khangsili ali yom yaure magi ka da fam laga le ali kap toira nok toira haifam khangre ali jacket tu lau thoi aduga shirt tu su lau thoi aduga magi famungda ka khatuna tumthakre somdana nova aligi kol ngairi ngai boina thabak sing du so muk taksili aduga kol lakra haina suyengi nova na kaidara jana kol tawrak chushina aibu tawsirane asi haiduna nova ali da kol tawrei ali phone lakli badu paikhatli aduga thoi da taye kai haige nangba kaino kai haige de mana ngasa yum yaraga phone tarake haraga dosu tarakana nova machin do hai facebook to e alina as gaure nang saranu ko aido ngasa yum yaraga ga uha ga dum tumaba aise nushi bi banate ba matam leli ne ba nang se aigonda matam leli ne ba ali nova bu themla e aise matam len banate ba wabagi ngatang tumu bane ba nangbu aina nushi de habituti nang langani taning de jo amta kem habira kanu aina ga sai dagi nangi ko ngaraga mana di to birak traga nova si haduna pere e alina thoi kap kanu se seba thoi aina kapninga ga kap kani kapning traga to kani nangi na thau na te as nanga du main tong no ba nanga kapado aigi thamoi sa waye ba yare aning de jomta nova call du ka kre alina thoi as tham kre ne shaw khrama de ai diba khaugan khra ba haidune ali asi haiduna nova da call back tawi nova ka thala e ali call amuka tawseli adu su piratre nova phone du mon na kha da thami aduga famung mayai aduda thupchilaga lei nova gi du kapira khangde tumina ungaga susut tawi nova paithoga lei ngai hak leiraga boy nova gi manak tala e aduga makhut ka masaga tawduna haire e kai noi be manang tawrisiba noi na wana marolama ai diba piela bade asi haiduna boy nova da munna yengla e aduga nangi se kapira ai ma yam paktre khanari ne yesibo ai di piela bade
Alina marolama masu kapira khangdene aingwanda phone tawrambane madi kai phone tawriba as nang kape ye adugi themu chatloye masu kapira khangde aingwandane phone hanjan tawri asing be ma kopro as asibu khanarami ye yam pawtra ko se phone am ta tawbi khose ai di kai phone tawdeba mana tawrakpane mana main tawjarakchani as ai diba mana phone tawrakradi nang amuk tawraroi tawroye oh adudi mana su nang nasu phone amta tawnaradi adu nang ali kaina bangam ladro adudi ngamoye aduneba taksilo habene taleba ani do ina duna lay tanja adu dak ali su he call tawsilai nova call adu paikhatli ali du kapira khangde khonjalon duna thoi nangai gonda call tawrto bangam ladro ngamoye aduga kaiki aidi oina jaraga nova no fetawi boina nova da yenglai alina oina babu adumaina oina ba khangde ada nang sawu kharaba khangde sawu phate haira adusu khangde adudi ai thamage thamkino adudi ai nusibra hayo nova phone do mana da natuna thokre boina asina kai haiba nova mangol da fam thare boy nova gi matung ina re aduga manakta fami alina thoi noigram manaki dukan da aduda nga tang tholakera nova boy de yengi aduga hojikla alina ai thola bane law ko boyna kai haino idon chawai dukan da tholoi hoi hayu ya tro do hoi tholake alina law ko thame nova ko la du thami aduga imung lom da hai fet changduna mama ai dukan da chalu ge thoibina hoi kuirakanu ko hoi mama lo just asi haiduna ani do no tuna dukan da tholai ali dukan da lairami magi gari aduna manak adwai da khami nova ga boy ga du dukan ma ya adu da lai ali nova ubada no fetawi aduga boyna nova da ingi taksili ali gi manak ta chango haina nova na tali haina mako tu hai dukan family ba no pi aduna achapo sing du ali da pi re alina idon cha kya tarage nupi aduna ibunga chawwa tare ali sel du lawthok tu na pi re sei dom cha yare ali no fetawna nova gi manak ta saksila aduga achapo sing du nova da pi re se nova achapo sing du lawi aduga alina nova gi manak na khara jingsili nova mi law pra haina yengi boy du mamai lai thokre aduga aswai da leiru rage asi haiduna boy moigi manak tagi thoklai nova no fetawi alina sawa farako se asi haiduna ali nova da lupa lising ani pirei nova na sinagaige sidi elogo gamoi ko please simaga seba as nan sidiba asi haiduna sel do lawi ali no fetawi aduga atudi ayam chalage nang su chango ko hoi chale ko thoi nova mi yengi aduga as ali gari adu thauduna chakre nova su no mi tawduna tamboy boyna taye lawo changase asi haiduna ani du su yum da changlai nungdang gi matamni nova chawto laduna magi ka da tumba changlai mon maya da leiriba phone adu lawi aduga miss call ma'am side nova asi haiduna call back tawi tawga pare nova na hello saghena keidawrage phone tawba paraktrade chacharu bane phone se famung da thamamba adugine hayeng soidana lapiu ko lake adude ai phone thabage nova mitlu dagi pirang shinthaki ba khanghaude call du thamna khre nova tumine kablai somna sakhe nang kapli habai khange adubu aina nang bu themagi pangalai tre nangai bu warong nuko nushi na lapna ningna lapna banate somdana nova warode ai kana du su warode lapthok ningna lapthok khra bane nang di fam dagi adubu manglan gum labna thodok sing do
ꯃꯤꯠꯃꯥꯡ ꯑꯁꯤꯗ ꯎꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯦ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯗꯤ ꯑꯩ ꯀꯥꯎꯊꯣꯛꯎ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯣꯚꯥ ꯃꯆꯤꯟ ꯃꯦꯟꯗꯨꯅ ꯄꯦꯟꯅ ꯀꯞꯆꯔꯤ ꯇꯟꯖꯥ ꯑꯗꯨꯗ ꯑꯂꯤꯒꯤ ꯀꯣꯜ ꯂꯥꯛꯏ ꯅꯣꯚꯥ ꯑꯂꯤꯒꯤ ꯀꯣꯜ ꯂꯥꯛꯄꯗꯨꯗ ꯇꯥꯔꯛꯂꯤꯕ ꯐꯤꯗꯨ ꯇꯩꯊꯣꯛꯏ ꯑꯗꯨꯒ ꯈꯣꯟꯖꯦꯜꯗꯨ ꯍꯥꯏꯐꯦꯠ ꯁꯦꯝꯗꯨꯅ ꯀꯣꯜꯗꯨ ꯄꯥꯏꯈꯠꯂꯤ ꯑꯂꯤꯅ ꯊꯣꯏ ꯍꯥꯎ ꯇꯥꯏꯌꯦ ꯀꯞꯄꯤꯔꯣ ꯅꯪ ꯀꯞꯇꯤꯌꯦ ꯑꯗꯨꯒ ꯀꯩꯒꯤ ꯏꯁꯥꯁꯦ ꯈꯔ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯒꯤꯅꯦ ꯑꯣꯍꯣ ꯑꯩꯗꯤ ꯅꯪ ꯀꯞꯄ ꯃꯥꯜꯂꯨꯔꯦ ꯑꯗꯣ ꯑꯩ ꯊꯝꯃꯒꯦ ꯏꯁꯥꯁꯦ ꯅꯨꯡꯉꯥꯏꯇꯦꯕ ꯍꯣꯏ ꯍꯣꯏ ꯐꯖꯅ ꯄꯣꯊꯥꯔꯣꯀꯣ ꯊꯝꯃꯣ ꯊꯝꯃꯣ ꯅꯣꯚꯥ ꯀꯣꯜꯗꯨ ꯊꯝꯃꯤ ꯑꯂꯤꯅ ꯀꯩꯗꯧꯔꯖꯥꯠꯅꯣ ꯃꯥꯕꯣ ꯑꯂꯤ ꯋꯥꯈꯜꯗꯣ ꯈꯟꯖꯥꯟꯅꯩ ꯁꯣꯝꯗꯅ ꯅꯣꯚꯥꯅ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯅꯨꯀꯣ ꯑꯩ ꯅꯐꯝꯗ ꯃꯤꯅꯝꯕ ꯈꯔ ꯍꯥꯏꯈ꯭ꯔꯦ ꯅꯐꯝꯗ ꯑꯗꯨꯕꯨ ꯏꯁꯣꯔ ꯃꯥꯅ ꯑꯩꯕꯨ ꯂꯥꯛꯅꯕꯤꯔꯦ ꯀꯔꯝꯕ ꯆꯥꯌꯦꯡꯅꯣ ꯑꯩꯉꯣꯟꯗ ꯌꯦꯡꯂꯤꯕ ꯀꯌꯥꯝ ꯀꯨꯏꯅ ꯑꯩꯕꯨ ꯂꯛꯅꯕꯤꯗꯧꯔꯤꯕꯅꯣ ꯅꯣꯚꯥ ꯃꯁꯥ ꯃꯇꯣꯝꯇ ꯋꯥꯍꯪ ꯀꯌꯥ ꯀꯌꯥ ꯍꯪꯂꯤ ꯄꯥꯎꯈꯨꯝꯗꯤ ꯑꯝꯇ ꯐꯪꯗꯦ ꯋꯥꯍꯪ ꯑꯃꯒꯤ ꯃꯊꯪꯗ ꯑꯃꯅꯤ ꯍꯪꯂꯤꯕ ꯅꯨꯃꯤꯠ ꯑꯗꯨ ꯑꯁꯨꯝꯅ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯅꯣꯚꯥ ꯁꯛꯍꯦꯟ ꯎꯅꯅꯕ ꯂꯣꯏꯁꯤꯜꯂꯤ ꯕꯣꯏꯅ ꯂꯣꯏꯔꯕꯣ ꯅꯣꯚꯥ ꯌꯥꯝ ꯇꯞꯅ ꯃꯥꯏꯊꯣꯡꯗꯨ ꯏꯃꯛ ꯃꯛꯁꯅ ꯍꯥꯏꯔꯛꯏ ꯂꯣꯏꯔꯦ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯅꯁꯥꯗꯣ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯅ ꯎꯏꯗ ꯍꯥ ꯀꯩꯗꯧꯔꯒꯦꯕ ꯅꯣꯚꯥ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯏ ꯑꯩꯅ ꯇꯧꯔꯤꯁꯤꯕꯨ ꯀꯔꯤꯅꯣ ꯃꯥꯅ ꯈꯪꯂꯛꯑꯗꯤ ꯃꯥꯅ ꯑꯩꯕꯨ ꯋꯥꯔꯧꯈ꯭ꯔꯅꯤꯌꯦ ꯀꯩꯅꯣ ꯅꯪꯅ ꯑꯗꯨꯝ ꯈꯟꯖꯜꯂꯤꯗꯨꯕ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ ꯅꯣꯚꯥ ꯀꯞꯊꯣꯔꯛꯏ ꯕꯣꯏꯅ ꯀꯩꯒꯤ ꯀꯞꯄꯤꯅꯣ ꯌꯥꯝ ꯄꯛꯇꯦꯀꯣ ꯁꯦ ꯀꯞꯀꯅꯨꯁꯦ ꯃꯦꯀꯞꯀꯅꯦ ꯂꯣꯏꯅ ꯃꯥꯡꯕ ꯇꯥꯔꯦ ꯅꯣꯚꯥ ꯄꯤꯔꯥꯡꯂꯛꯇ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ ꯑꯗꯨꯒ ꯅꯪꯁꯤꯗꯤ ꯕꯣꯏ ꯅꯣꯛꯂꯛꯏ ꯂꯥꯛꯑꯣ ꯊꯤꯟꯕꯤꯔꯒꯦ ꯊꯣꯡꯒꯥꯜ ꯐꯥꯎꯗꯅꯤꯀꯣ ꯕꯣꯏ ꯅꯣꯚꯥꯗꯨ ꯒꯦꯠ ꯐꯥꯎꯕ ꯊꯤꯟꯕꯤꯔꯛꯏ ꯅꯣꯚꯥ ꯒꯥꯔꯤꯗꯨ ꯁ꯭ꯇꯥꯔꯠ ꯇꯧꯏ ꯑꯗꯨꯒ ꯆꯠꯂꯦ ꯕꯥꯏ ꯕꯥꯏ ꯐꯖꯅ ꯆꯠꯂꯨꯀꯣ ꯍꯣꯏ ꯍꯣꯏ ꯅꯣꯚꯥ ꯒꯥꯔꯤꯗꯨ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯦ ꯕꯣꯏꯁꯨ ꯌꯨꯝꯂꯣꯝꯗ ꯆꯪꯈ꯭ꯔꯦ ꯅꯣꯚꯥ ꯍꯥꯏꯅꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯏ ꯅꯣꯚꯥ ꯒꯥꯔꯤꯗꯨ ꯃꯆꯤ ꯑꯃꯗ ꯈꯥꯝꯃꯤ ꯁꯛꯍꯦꯟ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯗꯨ ꯅꯣꯚꯥ ꯁꯛꯍꯦꯟꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯁꯛꯍꯦꯟꯅ ꯐꯝꯃꯨ ꯅꯣꯚꯥ ꯊꯥꯔꯤꯕ ꯆꯤꯌꯔ ꯑꯗꯨꯗ ꯐꯝꯊꯔꯛꯏ ꯁꯛꯍꯦꯟꯅ ꯑꯩ ꯉꯁꯤꯗꯤ ꯅꯉꯣꯟꯗ ꯒꯤꯐ ꯑꯃ ꯄꯤꯒꯦ ꯒꯤꯐ ꯑꯁꯦ ꯅꯪꯅ ꯂꯧꯁꯤꯟꯒꯅꯤ ꯈꯜꯂꯦ ꯀꯔꯝꯕ ꯄꯣꯠꯁꯛ